Miying tabiribasing kwai khudimak po ahanmaktada piki channel pothaminasi khaminasi channel sigi adongi marup kamisu mangangna taramnok siri amadi pungno kurumjari ngasisu Chayolgi oina nomaijing numit sida thamjaba Chayolgi Rashifal do ngasisu mayamda khudol tamjanabagidamagda puduna laksari ngasigi tangka asina ngasi December gi tang 22 dagina lakadoriba December gi tang 19 fawbagi oiba Chayolgi Rashifal ni ko mayamda khudol tamjanabagidamag hondajarise adumam yam kana haidega so mahusagumna December gi tang 22 dagina 19 fawbagi thamjaba sigi manungda tangkak ani thokna thamjabado ngasigi tangkakta tang 22 sidagina tang 13 fawbagi amma aduga lemhuriba tang 15 dagina tang 19 fawbagi adumak thamjaraba matungda Rashifal khudimaki oina hakchangi mahimasingi amadi chayol sida pakhang lesabi singi kari pol leri habado adum khudon tabjarake hatare aduga mes Rashifal dagi mathang adum chatharaga Rashifal tarani sigi aroi leri mina Rashifal fawbase mathang lokatsaraga bani adun isa gi Rashifal khangnatana Rashifal khudimak aminabagi khudong chabadusu lawinasi haba wafam sigi akak sida thamjari ngasigi Chayolgi Rashifal sigi khudong chaba lawjaraga ngasi tang 22 ni bye su kuidre anobu sahi su kuidre anobu sahi gi Rashifal Chayol sida soidana bakti khudol tamjana ba honajari loida sem saba loijarabani recording khak tawgadabda ngairabani aduga athubude recording tawjaraga yamna thuna thagasarage aduga December gi tang 15 Christmas numit siga mari linana channel siga hawai haksang yauna yengminariba nuksijaraba viewers sing khwai khurimak Christian lining chapiriba khwai khurimak mangjona advance Merry Christmas haiba wafam sing asigi Chayolgi Rashifal gi jimna yamda peace asi pijari pare mayamda khudol tamjarage ngasi December gi tang 22 dagina lakadoriba December gi tang 19 fawbagi oiba Chayol sigi Rashifal khudol tamjage miyeng taminasi mayam adudi ai ahanba mes Rashifal se hekta paikasarake ko mes Rashifal gi oina ahanba tangka ki tang 22 dagina 13 fawbagi manungsida panduna lerakpa sel phangba matamni wakhal yamna yamba nungaiba wakhal samna khanna matamni anoba nungaiba pawsu taba famsu hongdong jin leiba masagi leramba phamdagi hena kakhatpa matam oigani madumang nungaiba paw oigadoribani loinana imung manungsu santi oiba matamni tabu lemhoriba tang 15 dagina 19 fawbagi manungse karbar tawba kanagani mina chanbigani wanomba mai pakani mina sunungsibigani haksangi oinadi khwang nungairoi mahigi oinadi fajana tawba ngamgani aduga pakhang lesabi singi oinadi haina singnagani matangse Bris Rashifal khudol tamjage Bris Rashifal gi oina ko tang 22 dagina 13 fawbagi ahan matangka ki manungsida anoba thabakki nungaiba paw taba matam oigadori famsu hongdong hongjin leigani tika tawbu mi singsu yamna kanaba oi matamni marukki mateng phangani larik phongani lemhoriba tang 15 dagina 19 fawbagi manungsida lamda satpa kaidaba matamni subuno makanagani laitin gi thabakta pokning sangani mahigi oinadi phagani haksangi oinadi oina nuai taba leite aduga pakhang lesabi singi oinadi haina singnagani Suba Mithun Rashifal si amuk taminasi ko ahanma takka ki tang 22 dagina 13 fawbagi manungsida subu nomba kanaba matamni seldi masit phangani aduga wanomba mai pakpa matamni marup yamgani mina sunungsibigani natana nungaiba pawsu tagani lemhoriba tang 15 dagina 19 fawbagi manungsida lamda satpa kaide tika tawba kanagani sayengi karbar su sel mangba matam di oigani aduga imung manunggi oina santi oiba matamni khwang nuairoi haksangi oina aduga thabak su khara nuairoi mahigi oinadi fajana dum chathagani
pakhang lesabisingi oinadi thungnagani. Mathangda Karkat Rashifal kudol tamjage. Karkat Rashifal gi oina tang kunithoi dagina kunmari fawgi manungda kutsa haibagi kanaba phangani tika tawba kanagani karbarda chawkhatkani anubo maruk phangani lamda chatpa kaide. Lemhoriba tang kunmanga dagina kunipan fawgi manungsida nungaitaba ningba thungba laigani aduga imung manung khara wakhan tinabadi watkani. Sel mukhong pangani afaba maruk khara tangani mahigi oinadi ningba thungde haksangi oinadi ngak khara nungairoi aduga pakhang lesabisingi oinadi haina singnagani. Mathangda Singha Rashifal ahanba tangkaki tang kunithoi dagina kunmari fawgi manungda hazadaba marupna yeknaba oiba sel su chatpa wanomba su sakri thangba charak sahing tawbuna ayamba theknaba matamni ningba thungbu su watkani ada section lebiba pai adubu lemhoriba tang kunmanga dagina kunipan fawgi manung sidna kari leiri habido mung taminasi. Hariba matam asi fawgi manungdana lamda chatpa thoina kaidaba pungisei tawbu singi yamna kanaba matamni. Imung manung semgat sagat sungamba matamni phomsu hongani. Haksangi oinadi mit khara nungairoi aduga mahigi oinadi ningba thungde pakhang lesabisingi oinadi muknagani. Kanya Rashifal gi oina tang kunithoi dagina kunmari fawgi manungda lamda chatpa kaidaba matamni mari mata chawgani wakhal nungaigani imung manung santi oigani. Karbar tawba kanagani pham hongani. Lemhoriba tang kunmanga dagina kunipan fawgi manungsida wanomba sakri thangani anoba maruk phangani pungisei tawba mingchat phangani. Lila drama yengduna matam leli mahigi oina mayai oina chatkani haksangi oina thadon akaiba leite pakhang lesabisingi oina su pungnagani. Asumna mathangda Tulla Rashifal amu paikasage. Tulla Rashifal gi oina tang kunithoi dagina kunmari fawgi manungsida sanakhonabagi thabakta mingchat yamna phangba matam oigadori aduga ishurki thabak tharomda su pukning yamna sangba larik ibasingi damukta larik ningkha tamna phongba ngamba matamni phamsu hogdo hogjin laigani. Lemhoriba tang kunmanga dagina kunipan fawgi manungsida lamda chatpa kaide anoba paw tagani imung manung semjin sajale suba nomba karbar tawba kanagani. Haksangi oinadi khut thabak khara nungairoi mahigi oinadi ningba thungde pakhang lesabisingi oinadi haina singnagani. Mathangda Vrishik Rashifal ahanba tangkaki tang kunithoi dagina kunmari fawgi manungda haksang nungaitabadagi thabak suba ngamdaba ningba kaiba matam oigani. Sel su pangsat chatpa sel mukhong panba matamni imung manung wakhal tinadaba mina tawba thabakta ningba thungdaba matam oigadori. Aduga lemhoriba ani suba tangkaki tang kunmanga dagina kunipan fawgi manungsida karbar tawba sel phangba pham hongdo hongjin leiba lamda chatpa kaidaba aduga anoba marupsu unaba matam oigadori. Haksangidi chatpa makhai chatluroga haksangna khara thindokpa matam oigani mahigi oinadi ningba thungde pakhang lesabisingi oinadi muknagani. Anu Rashifal gi oina tang kunithoi dagina kunipan fawgi manungda anoba nungaiba paw tagani wanomba wahai nuksigani mathau chingani larik phongani aduga phamsu hongdo hongjin tawgani. Lemhoriba tang kunmanga dagina kunipan fawgi manungsida kanadaba potta sel mangani mina sel pubikhigani khu sikpa naaba laigani haksangi oina. Karbar tawbusu kanaba watli mahigi oinadi kaide aduga pakhang lesabisingi oinadi haina singnagani. Mathangda Makar Rashifal gi oina tang kunithoi dagina kunmari fawgi ahanba tangkaki manungsida wakhal yamna sarangnaba matam oigani migi asoiba yamna ugani ningba thungba watkani imung manung wakhal tinade. Lemhoriba tang kunmanga dagina kunipan fawgi manungsida pumisei tawba kanagani. Larik phongani sanakhonabagi thabakta chawkhatkani sel phangani mahigi oinadi ningba thungdaba haksangi oinadi thoina akaiba leitaba aduga pakhang lesabisingi oinadi muknagani. Mathangda Kumbha Rashifal lokasage. Kumbha Rashifal gi oina tang kunithoi dagina kunmari fawgi manungda lamda chatpa matamni
ꯐꯝ ꯍꯣꯡꯒꯅꯤ, ꯃꯤꯅ ꯁꯥꯟꯕꯤꯒꯅꯤ, ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯉꯝꯕ ꯃꯇꯝꯅꯤ, ꯃꯤꯡꯆꯠꯁꯨ ꯐꯪꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ. ꯊꯧꯗꯣꯛ ꯌꯥꯝꯅ ꯌꯥꯝꯒꯅꯤ. ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 15ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯕꯥꯔ ꯇꯧꯕ, ꯊꯤꯀꯥ ꯇꯧꯕ, ꯂꯣꯏꯅꯅ ꯋꯥꯅꯣꯝꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯇꯝꯅꯤ. ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ. ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ. ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ. ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯏꯔꯣꯏ ꯍꯦꯛ ꯂꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ, ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 22ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯐꯤ ꯇꯨꯕ, ꯁꯅꯥꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ, ꯐꯝ ꯍꯣꯡꯒꯅꯤ, ꯂꯝꯗ ꯆꯠꯂꯤ. ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 25ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯆꯠꯄ ꯌꯥꯝꯅ ꯊꯥꯡꯕ ꯃꯇꯝꯅꯤ, ꯅꯤꯡꯕ ꯊꯨꯡꯗꯕ, ꯏꯃꯨꯡ ꯃꯅꯨꯡ ꯏꯔꯥꯡ ꯂꯥꯡꯕ ꯃꯊꯧ ꯆꯤꯜꯂꯤ. ꯑꯗꯨꯒ ꯁꯦꯜ ꯃꯈꯣꯡ ꯄꯥꯜꯂꯤ. ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯅꯤ. ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯗꯕ. ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯨꯛꯅꯕ ꯃꯇꯝꯅꯤ. ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯒꯦꯀꯣ. ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯑꯗꯣꯝꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯈꯟꯕꯤꯔꯀꯥꯟꯁꯤꯗ ꯆꯦꯛꯁꯤꯟꯒꯗꯧꯕ ꯂꯩꯕ ꯇꯥꯔꯒꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯣ, ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯇꯥꯔꯒꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯒ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯁꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ.